Numit humni chupna pangthokadaba Unau Suopui Festival haibade machin manawgi kumhai ngasi Manipur gi Governor La Ganesan na Parbungda houdokhre. Governor na helicopter da Parbungda hek thunglabaga mafam adugi miyamna mahakpo harauta yamna okay. Festival asege houdokpagi thoramasida core committee gi chairman Dr. ELITETV na preside tauki. Festival asege nini shuba numit haibade hayeng Mar Students Association gi president Rothangtlian Khaubung na houdokani amade humni chanba numitana Mizoram gi Minister of State Independent Charge Sports and Youth Service INCT and Tourism Minister Robert Romawiana athoiba metunglan oina saruk yagani matamamada haibadi chahi kumcha English sangmaga chamri rom gi mamangda rongle vaishu haiba mafam asida kanglup kunipa na sekunda leita duna leiminarambadagi poi amadi lusaina lantarakpadagi kainaduna Bangladesh Mizoram Tripura Assam pati Manipur gi mafam kayada khunda duna leikhibani haide maru oina pangthokliba kumai esena kaina khraba machin manau sing amuk handa punna ba honabane Festival asi Assam, Mizoram, Tripura dagi kanglup kaya ge cultural troupe kaya na saruk yari. Social Welfare, Labor and Fisheries Minister Haikam Dingona Kamjong District ke Manung Chanelaiba Namba Sikulinda Ngarang Ramtho Panit Thoram Pangthokre Haudokpagi Thoramadu Pungyar AC gi MLA Lesio Kaishing Amade Nambab Si Kulengi Kulakpa NK Ngamre Anishu Sarukya ke Thoramadu Sarukyakiba Minister Haikam Dingona Haikibada Haujik State Asige Chief Minister Oidaba Enbiren Singh Jingi Mafam Kayabu Thong Manana Chaukatnaba Tabak Kaya Paikat Paleptre Mahaki Maikedagishu Mahak Napaidaba Department Maru Oina Social Welfare Asi Miyamgi Awa Alpa Singadu Yengnaba Department ni Masigi Matakta Fishery Department Asinasu Tampak Kaktanatana Chingi District Singda Ngagi Potok Asi Hengatnaba Honare Haujik State Asida Nga Potok Marangkai na Putok Pangamdriba Asi Chingi Mafam Singdagishu Ngagi Potok Karaga Putok Pangamlagade Manipur Asi Nga Wataba Lamdama Mahaibatu Oiba Ngamlagani Haiki. Malaysia yang tasing yang manusia baik dia pun mina bayam dalam kanjaba yamna honabakan ba adagi yamna haitoi singthoi ba adagi all the time honorable chief minister adum aidi lady bumagi constituency sigi adum demand toroga lei ba haitare aidi si lambi sembiu adagi si warle adu to yada adu gali targa adum honorable chief minister adum khadra ga lei bne adunga ruling the CR so adum assembly the adum law so yamna kanba adu maram morakanda ni ngasi akhoi haribo akhoi kaino SC akhoi fungyar SC da within this short period of time short period of years sida akhoi changes mayamu wo phang se lambi da adagi atop da mayamu mana kan hona buduna maram morakanda ai sumba hana udriba lambi gi thongi adagi atop development mayamu ma lakpasi masi ai yamagi mana hona jaba mana demand tawjaba kanba adagi magi ke haitar magi ideology adumba praja mayam da hena nusiba adugi kanoni mahaini haidne admaina thamjani aduna ai gi site gi so yamagi angamba level da ai gi labor department gi mating pangani haiba sing mai mayam da haijage